ꯇꯞꯆꯕ ꯁꯥꯔꯗꯨꯅ ꯂꯩꯊꯣꯛꯄꯗꯨꯅ ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯃꯇꯧ ꯃꯥꯟꯗꯅ ꯏꯔꯥꯡ ꯄꯨꯔꯒ ꯂꯥꯛꯂꯕꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯉꯥꯎꯖꯕ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯖꯕ ꯑꯩꯅ ꯅꯪꯕు ꯅꯨꯡꯁꯤꯖꯕꯁꯦ ꯈꯪꯕꯤꯔꯕꯗꯤ ꯑꯩꯗꯤ ꯅꯇꯨꯡ ꯏꯟꯒꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯐꯪꯖꯅꯕ ꯑꯩꯗꯤ ꯁꯦꯟꯅꯖꯒꯅꯤ ꯑꯩꯅ ꯈꯪꯗꯣꯛꯄ ꯌꯦꯡꯊꯣꯛꯄ ꯅꯥꯇꯥꯗꯣ ꯑꯩꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯇꯧꯗꯣ 와수 마땅한데나 뭐뭐다 높아 tumin yengpado ay nakalagpa wasu matangang 뭐뭐다 높아 tumin yengpado ay nakalagpa nang bulagpa ngay bada pupning sewa jaydo nang buyeng pa fangjaba wakal se pen hada leirang na koishu tawara shumna di mabu tasing na nung si kramale ay nakangdokpa yengtokpa natato ay nauhawa khanghawa nung dinusi ng ginatawdo ꯇꯞꯆꯕ ꯁꯥꯔꯗꯨꯅ ꯂꯩꯊꯣꯛꯄꯗꯨꯅ ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯃꯇꯧ ꯃꯥꯟꯗꯅ ꯏꯔꯥꯡ ꯄꯨꯔꯒ ꯂꯥꯛꯂꯕꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯉꯥꯎꯖꯕ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯖꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯈꯪꯕꯤꯔꯕꯗꯤ ꯑꯩꯗꯤ ꯅꯇꯨꯡ ꯏꯟꯒꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯐꯪꯖꯅꯕ ꯑꯩꯗꯤ ꯁꯦꯟꯅꯖꯒꯅꯤ ꯑꯩꯅ ꯈꯪꯗꯣꯛꯄ ꯌꯦꯡꯊꯣꯛꯄ ꯅꯥꯇꯥꯗꯣ ꯑꯩꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯇꯧꯗꯣ 와수 마땅한데나 뭐뭐다 높아 tumin yengpado ay nakalagpa wasu matangang 뭐뭐다 높아 tumin yengpado ay nakalagpa nang bulagpa ngay bada pupning sewa jaydo nang buyeng pa fangjaba wakal se pen hada leirang na koishu